ngasi Dimapur gi weather yengo numit hapta ma hele nong chuba aduna ngasi weather khara phaiye dana khoi khichri ga uti thong baga adagi hawai mosuri ga usoi ga iromba chage na tauri akhoi mana hoji usoi yengo semi mathen tau thodora bani ngasi di usoi je phangda dana ngarang bazar dagi mari piece mari khakta lupa champi na lawrak bane ado ari bana su namme ye ani mukti ahum mukti adum anau go yawrum ne ado amadi ni re ye adu so lupa champi na lawrak bane na pami hapsan ge Dudi horen sema kanda khichiri kai ka taura kanda mu sema ge khoigi ngasi khichiri se kaino kasari hawai ga chana ga hawai mosuri ga na tawdui ne ado kasari hawai se yengo khoi sigadi adum phangbai se yam tang na phange sini kasari hawai ai se do ama nambala di si Assam rom tegi oina phangbane Manipur da su phangbra phangdabra di khangde koi Dimapur da su mingon degi chela khotlaga tapaga duma Assam rom degi puthok piraga phange dum ado ngasi kasari hawai siga chana siga adegi hawai mosuri ga hapaga khichiri tawdui asi kasari ga chana siga ne munbado khara thengi ye aduna hana si hawai ani se chana ga kasari hawai siga hana phuturi ne ye asina khara muli tawra kanda ko na sing sujan dui ne aba hawai mosuri ga ko na haptui ne aba hawai mosuri de kuide dana munbada aduna kasari hawai si khara kuine changya ba phutpada nuna sigi kasari siga chana siga hana phutui ne ye aidi thongba haite khichiri chaba khatane ado khoi mana thongdui ne mongonde hanga ga ne aina video semi se Sina ngau na bai kolam ni lu khoi se ngasi angau ba so ma yauduri ye komplek ka haribo sina moro tekpa sina maroi nakupi si jumda thabane aduna yam phangdre aba season phatam nina season phaba phatabai ta sunate khoi sai se khangde pot oi gande aduna yumgi adum khara haubodo ado khara he aga khichiri thongba chaning mangi dana ngasi haribob si chu chakhiba chahi gi khara kanghal lawbodo adui dune dai moro tekpa khara jenam je yam oidam nina yamna di thakning bane khoine khechida yamna di thakning bane jenam se do oidabani na upai leite dum yumdagi khara ahekpodo adu dum taure usoi sibudi hapani khichi da su hapani ngasi iron basu taurani handak jahi gi ham bane usoi chaduri se khoina do irom bagi su lauthok tuine si dagi khichi da su hapani ade uti chu amu khara tauduri ne adagi komplek ka ne chana si khara lemi se asi siga komplek to hapjalaga si chana khara si hapjalaga ngaugani yam dori akoi ngasi mathen se gas thangat khare hawai ngasai gi kasari hawai ga chana ga do horen saura kanda mu uchara age akoi jenam pambi ai ulake yengo khoi jenam do phajabani yamna loi kathat ke dana hojik do sikak lem hauri si gamla macha si ga thabane aba na mukti cartoon na chauboda asigi cartoon se makha gi se asida tharam bane ado oi gi dare jen su lai bani na jen na support am to oi ba pide ai gi garden macha si yengo kaino su nusi dak su dum khara haure adagi
ꯐꯪꯕꯩ ꯋꯥꯗꯤ ꯂꯣꯏ ꯐꯪꯉꯦ ꯑꯗꯨꯁꯨ ꯈꯖꯤꯛ ꯈꯖꯤꯛꯇꯪ ꯐꯪꯕꯗꯣ ꯇꯣꯅꯤꯡꯈꯣꯛꯁꯨ ꯂꯩꯔꯦ ꯁꯤꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯨ ꯑꯣꯏꯗꯔꯦ ꯈꯖꯤꯛꯇꯪ ꯑꯣꯏꯍꯧꯕꯗꯣ ꯑꯗꯨ ꯁꯧꯒ꯭ꯔꯤꯗꯨꯁꯨ ꯅꯝꯃꯨꯁꯣꯅꯦ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤꯗꯣ ꯐꯖꯔꯕꯅꯤ ꯎꯔꯕ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯕꯅꯤ ꯄꯤꯛꯇꯛ ꯆꯦꯡꯇꯛꯑꯅ ꯚꯥꯠ ꯀꯦꯔꯥꯁꯨ ꯄꯥꯜꯂꯦ ꯀꯥꯔꯣꯠ ꯑꯇꯨꯝꯕꯤ ꯀꯥꯏꯅꯣ ꯆꯨꯋꯥꯗ ꯃꯄꯥꯟ ꯁꯥꯔꯛꯏꯒꯦ ꯆꯨꯋꯥꯁꯤꯗ ꯄꯣꯝꯃꯩꯅꯤꯁꯨ ꯚꯥꯠ ꯀꯦꯔꯦꯂꯥꯁꯤꯗꯤ ꯀꯩ ꯀꯧꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯩꯇꯩꯔꯣꯟꯗ ꯀꯥꯔꯣꯠ ꯑꯇꯨꯝꯕꯤꯗꯣ ꯀꯥꯔꯣꯠ ꯑꯇꯨꯝꯕꯤꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯜꯂꯛꯇꯣꯔꯤ ꯂꯩ ꯁꯥꯠꯇꯣꯔꯛꯑꯦ ꯅꯍꯥꯟ ꯈꯔ ꯑꯍꯨꯝꯈꯛ ꯄꯥꯜꯂꯝꯃꯦ ꯄꯥꯝꯕꯤ ꯊꯥꯕꯗ ꯑꯍꯨꯝꯗꯨꯗꯤ ꯍꯦꯛꯇꯣꯛꯑꯒ ꯏꯔꯣꯜ ꯆꯥꯊꯣꯛꯈꯔꯦ ꯌꯦꯡꯉꯨ ꯀꯣꯕꯤꯁꯨ ꯊꯥꯔꯤꯅꯦ ꯃꯅꯥ ꯆꯥꯕꯤ ꯀꯣꯕꯤ ꯃꯁꯣꯏꯗꯣ ꯑꯗꯨꯁꯨ ꯄꯥꯝꯕꯤ ꯑꯃꯈꯛꯇꯪꯁꯤꯗꯩ ꯆꯔꯥ ꯐꯅ ꯌꯥꯝꯃꯦ ꯆꯥꯈ꯭ꯔꯤꯕ ꯑꯗꯩ ꯀꯣꯟꯅ ꯁꯤ ꯁꯥꯡꯉꯤꯁꯦ ꯑꯁꯤ ꯃꯥꯒꯤ ꯑꯁꯤꯗ ꯑꯣꯏꯅ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯅ ꯂꯩꯔꯝꯃꯤꯅꯦ ꯁꯤ ꯃꯇꯣꯟꯁꯤꯒ ꯀꯣꯕꯤꯗꯣ ꯁꯥꯞꯇꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯠꯊꯠꯄꯤꯗꯕꯒꯤ ꯃꯥꯏ ꯃꯁꯥꯗꯣ ꯆꯣꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯁꯤ ꯀꯠꯊꯠꯂꯒ ꯀꯣꯟꯅ ꯁꯤꯒ ꯊꯥꯔꯤꯅꯦ ꯃꯁꯥꯗꯣ ꯆꯣꯡꯊꯣꯔꯛꯑꯒ ꯀꯣꯟꯅ ꯈꯔ ꯌꯥꯝꯊꯣꯔꯛꯅꯕ ꯌꯥꯗꯅ ꯃꯆꯥꯁꯨ ꯄꯣꯛꯑꯦ ꯍꯥꯏ ꯈꯪꯗꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯛꯄꯅꯦ ꯑꯗꯨ ꯌꯦꯡꯉꯨꯗꯨ ꯆꯦꯅꯝ ꯄꯥꯝꯕꯤꯁꯦ ꯐꯖꯗ꯭ꯔꯥ ꯁꯤꯗꯒꯤ ꯐꯅ ꯌꯥꯝꯅ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯣꯏꯗꯦ ꯌꯦꯡꯉꯨ ꯁꯤꯒꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯄꯥꯝꯕꯤꯁꯤ ꯂꯩꯔꯤ ꯌꯦꯡꯉꯨꯗꯨ ꯁꯧꯒ꯭ꯔꯤꯅꯤ ꯁꯤꯅ ꯁꯤꯁꯨ ꯆꯔꯥ ꯑꯅꯤ ꯑꯍꯨꯝꯗꯤ ꯆꯥꯈꯔꯦ ꯌꯥꯝ ꯁꯥꯔꯛꯑꯀꯥꯟꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯕꯗꯨꯅ ꯍꯥꯎꯏ ꯄꯥꯡꯈꯣꯛꯁꯨ ꯄꯥꯡꯈꯣꯛ ꯅꯠꯇꯦ ꯌꯦꯟꯗꯦꯝꯅꯤ ꯑꯁꯤꯅ ꯃꯣꯏ ꯅꯨꯡ ꯂꯩꯕꯒꯤ ꯃꯅꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯡ ꯂꯩꯕ ꯃꯤꯅ ꯆꯥꯒꯗꯕ ꯃꯅꯥꯅꯤ ꯁꯤꯁꯨ ꯊꯥꯏꯌꯦ ꯁꯤꯅ ꯌꯦꯡꯉꯨ ꯇꯈꯦꯜ ꯂꯩ ꯖꯒꯥ ꯈꯛꯇꯪ ꯐꯪꯕꯁꯤꯒ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯇꯧꯕꯅꯤꯗ ꯑꯣꯏꯗꯦ ꯑꯗꯨꯏꯁꯨ ꯃꯐꯝꯁꯤꯅꯔ ꯈꯪꯗꯦ ꯄꯣꯠ ꯑꯣꯏꯒꯟꯗꯦ ꯈꯔ ꯑꯣꯏꯍꯧꯕꯁꯤꯗ ꯑꯗꯨꯝ ꯀꯣꯟꯅꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯄꯨꯏ ꯁꯥꯛ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯏꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯤꯁꯨ ꯃꯥꯏ ꯃꯅꯥꯁꯦ ꯁꯤ ꯕꯣꯔꯥ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯏꯕ ꯍꯋꯥꯏꯒ ꯇꯧꯔ ꯇꯛꯑꯒꯅꯦ ꯃꯅꯥꯁꯤ ꯌꯥꯝ ꯆꯥꯎꯔꯛꯑꯀꯥꯟꯗ ꯕꯣꯔꯥ ꯆꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯂꯦꯕꯨ ꯄꯥꯝꯕꯤꯁꯨ ꯍꯧꯔꯤꯁꯤ ꯌꯦꯡꯉꯨꯗꯨ ꯖꯒꯥ ꯁꯨꯛ ꯄꯤꯛꯈ꯭ꯔꯁꯤꯒ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯊꯥꯕꯕꯨ ꯇꯟꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯂꯦꯕꯨ ꯄꯥꯜꯂꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯗꯨ ꯎꯔꯕ ꯎꯇꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯗꯨ ꯃꯣꯇꯣꯔꯗꯨ ꯍꯥꯞꯇ꯭ꯔꯤꯕꯣ ꯍꯥꯞꯄꯦ ꯁꯤꯅ ꯈꯤꯆꯤꯔꯤꯒꯤ ꯏꯁꯤꯡ ꯁꯧꯍꯟꯕꯗꯣ ꯁꯧꯔꯦ ꯁꯤꯅ ꯆꯦꯡꯒ ꯍꯋꯥꯏ ꯃꯨꯁꯨꯔꯤꯒ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯘꯤꯒ ꯇꯣꯠꯈꯤꯗꯣꯔꯤꯅꯤ ꯀꯩ ꯆꯦꯡ ꯑꯍꯤꯡꯕꯁꯤꯒ ꯆꯦꯡ ꯑꯍꯤꯡꯕꯁꯤꯒ ꯘꯤ ꯑꯃꯨꯛ ꯇꯣꯠꯀꯅꯤꯌꯦ ꯑꯗꯨꯒ ꯁꯨꯔꯒ ꯍꯥꯞꯆꯟꯗꯣꯏꯕ ꯕꯗꯥꯝꯁꯤꯁꯨ ꯍꯥꯞꯇꯣꯏꯔꯣ ꯕꯗꯥꯝꯁꯤꯁꯨ ꯍꯥꯞꯀꯅꯤꯌꯦ ꯕꯗꯥꯝ ꯑꯍꯤꯡꯕꯅꯦ ꯁꯤ ꯉꯧꯗꯣꯏꯔꯣ ꯉꯧꯔꯣꯏꯗꯣꯏꯔꯣ ꯇꯥꯎꯗꯣꯏꯅꯤ ꯇꯥꯎꯔꯒ ꯍꯥꯞꯀꯅꯤꯌꯦ ꯁꯤ ꯉꯁꯥꯏꯒꯤ ꯆꯦꯡꯗꯣ ꯁꯨꯔꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯒ ꯁꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯔꯤꯕꯣꯞ ꯍꯥꯞꯆꯜꯂꯦ ꯃꯆꯨ ꯑꯃꯨꯛ ꯍꯥꯞꯄꯦ जीरा हापे जीरा सुबनी सिना घी थुम दी मोरोक अटेक्पा ngसाइगे असोइबदो angang yaubnena morok yam sahanba yade aduna morok atekpa kharaga morok asubasina su dum sabne thum hape
ꯊꯨꯝꯁꯦ ꯍꯣꯔꯦꯟ ꯍꯥꯞꯄꯔꯣꯏꯗ꯭ꯔꯥ ꯍꯥꯞꯄꯔꯣꯏ ꯊꯨꯝꯁꯦ ꯍꯣꯔꯦꯟ ꯍꯥꯞꯄꯔꯣꯏ ꯑꯩ ꯑꯃꯨꯛꯇ ꯍꯥꯞꯈ꯭ꯔꯕꯅꯤ ꯇꯦꯖꯄꯇꯥꯁꯨ ꯑꯃ ꯍꯥꯞꯆꯜꯂꯦ ꯇꯣꯠꯂꯦ ꯍꯧꯖꯤꯛ ꯇꯣꯠꯂꯅꯤ ꯍꯧꯖꯤꯛ ꯆꯦꯡꯗꯣ ꯁꯨꯔ ꯃꯇꯨꯡꯗ ꯃꯤꯅꯤꯠ 5-10ꯃꯨꯛ ꯑꯗꯨꯝ ꯀꯨꯞꯁꯜꯂ ꯊꯝꯃꯦ ꯑꯗꯨꯅ ꯆꯦꯡꯁꯦ ꯑꯁꯨꯕꯒ ꯃꯥꯟꯗ꯭ꯔꯦ ꯄꯣꯐꯜꯂꯤ ꯃꯥꯜꯂꯦ ꯁꯨꯔ ꯃꯍꯤ ꯆꯤꯊꯣꯛꯑꯒ ꯊꯝꯕꯗꯣ ꯀꯪꯈ꯭ꯔꯦ ꯆꯦꯡꯁꯦ ꯄꯣꯞꯄꯦ ꯁꯤ ꯆꯦꯡꯁꯦ ꯆꯅꯥꯡ ꯇꯥꯔꯣꯏꯗꯣꯏꯅꯤ ꯆꯦꯡꯁꯤꯁꯨ ꯑꯩꯈꯣꯏ ꯆꯦꯡ ꯑꯐꯨꯠꯄꯤ ꯃꯆꯥ ꯃꯇꯦꯛꯇꯣ ꯑꯗꯨꯏꯗꯨꯒ ꯆꯦꯡ ꯑꯍꯤꯡꯕꯒꯅꯦ ꯆꯦꯡ ꯑꯍꯤꯡꯕꯅꯒ ꯊꯣꯡꯕꯗꯣ ꯍꯥꯎꯇꯦ ꯆꯥꯛ ꯀꯜꯂꯦ ꯑꯗꯨꯅ ꯃꯆꯥ ꯆꯦꯡ ꯑꯐꯨꯠꯄꯗꯣ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯦꯔꯥꯇꯤꯅ ꯍꯥꯏꯔ ꯈꯪꯉꯦ ꯕꯥꯁꯃꯇꯤ ꯆꯦꯡ ꯕꯥꯁꯃꯇꯤ ꯑꯣꯏꯔꯁꯨ ꯑꯐꯨꯠꯄꯅꯤ ꯑꯗꯨꯏꯗꯨꯒ ꯆꯦꯡ ꯑꯍꯤꯡꯕꯒ ꯃꯤꯛꯁ ꯇꯧꯋꯦ ꯍꯧꯖꯤꯛ ꯍꯥꯞꯄꯅꯤ ꯉꯁꯥꯏꯒꯤ ꯃꯁꯥꯔꯤ ꯍꯋꯥꯏ ꯀꯩꯅꯣꯗꯣ ꯃꯨꯜꯂꯦꯀꯣ ꯍꯧꯖꯤꯛ ꯆꯦꯡ ꯁꯨꯖꯜꯂꯦ ꯁꯤꯅ ꯎꯇꯤꯅꯤ ꯎꯗꯔꯦ ꯐꯖꯅ ꯎꯇꯤꯁꯦ ꯃꯨꯜꯂꯖꯥꯠꯂ ꯃꯍꯤ ꯈꯔ ꯋꯥꯠꯂꯤ ꯃꯍꯤ ꯋꯥꯠꯄꯁꯦ ꯍꯥꯞꯄꯒꯦ ꯀꯨꯞꯁꯜꯂꯒꯦꯔꯥ ꯀꯨꯞꯁꯜꯂꯣ ꯁꯤꯅ ꯉꯁꯥꯏꯒꯤ ꯀꯣꯝꯄ꯭ꯔꯦꯛ ꯁꯤꯁꯨ ꯉꯔꯥꯡ ꯕꯖꯥꯔꯗꯒꯤ ꯃꯄꯨꯟ 2ꯗ ꯂꯨꯄꯥ 50 ꯄꯤꯅ ꯂꯧꯔꯛꯏꯅꯦ ꯑꯁꯤꯃꯒ ꯁꯤ ꯆꯅꯥ ꯈꯔ ꯂꯦꯝꯍꯧꯕꯁꯦ ꯑꯁꯤꯒ ꯉꯧꯒꯅꯤꯌꯦ ꯇꯧꯗꯣꯔꯦ ꯎꯇꯤꯗ ꯁꯣꯛ ꯇꯧꯔꯒ ꯍꯩꯖꯤꯟꯅꯕꯩꯅꯤ ꯈꯦꯆꯤꯁꯨ ꯆꯥꯏꯈꯔꯦ ꯀꯣꯟꯅ ꯁꯣꯛ ꯇꯧꯗꯣꯏꯔꯥ ꯀꯥꯏꯗꯅꯣ ꯍꯩꯖꯤꯟꯗꯣꯏꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯁꯣꯝꯗ ꯂꯥꯛ ꯀꯞꯆꯥꯅꯤ ꯍꯥꯏꯕ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛ ꯉꯧꯕꯒꯤꯅꯤ ꯇꯤꯜꯍꯧ ꯉꯧꯔꯦ ꯀꯣꯝꯄ꯭ꯔꯦꯛꯁꯨ ꯍꯥꯏ ꯀꯣꯂꯝꯅꯤꯁꯨ ꯍꯥꯏ ꯀꯣꯂꯝꯅꯤꯗꯨꯗꯤ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯉꯁꯥꯏꯒꯤ ꯀꯣꯂꯝꯅꯤ ꯀꯣꯝꯄ꯭ꯔꯦꯛꯇꯨꯅꯦ ꯕꯗꯥꯝꯒ ꯆꯅꯥꯒꯁꯨ ꯍꯥꯞꯀꯅꯤ ꯍꯥꯏꯌꯦ 우소이 그릇이나 우소리가 싹싹 안 되네. 우소리 하와이가 나리 모로가 떨어가 시나 강남에다. 오야 야다. 다음 한번 좀. 네. 짠
ꯃꯅꯥꯒꯩ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯄꯣꯛꯈꯥꯏꯔꯛꯄꯗꯨꯒ ꯃꯈꯣꯡ ꯀꯨꯞꯁꯜꯂꯝꯗ꯭ꯔꯕꯅꯤꯅ ꯂꯣꯏ ꯇꯥꯈ꯭ꯔꯦ 이rol래 지가 호렌 모록 맵보다 오늘 좀 짜나 보기 근데 컴플렉 넣어 하고 그래 아주가 호렌 키치리 속 떠오르간다 키치리 속 떠오름다에다 먹자라게 키치리 물래 호지 꼼빡다 카이도 마뚱다 속 떠오가니 아예 마추 그래 왔어. 어째서 마추? 이제는 다 오지. 남남만이. 밑으로 가야 하나 지도록 지도 걸로 이래 이제 수업 따오라니 기 dia mau apa lo itu? Ti lo itu lah. Hah? Ti sok tau deh. Kete ki. Ah, ki apa lo apa? 비디오 시가디 마수제 khara phajaba watle do aseng bai dadi masuse watte pura yellow ka do video siga khara ngau thang nan chatle kai ni hangbi